Mayambu Chesam Nawasna, Taramno Oxeri Amadi, Ikai Kumnabu Ucheri. Ngasidi Uganda gi jungle da safari gi trip sat kibi thiba phangkidrabi foreigner nupi amagi matangda wari amkhak puduna laksari hojikti wari sigi akupa warol se taminaraga ngayaktang awa pothaba yabra habitu yengminasi sok lising ani tara manga gi october gi tang 19 mafamna africa gi manungda leiba Uganda gi Murchison Falls National Park ni masagi chahi kunmathoi surabi Sophia Kotsire mahaki punsigi yamna special oiba trip ama enjoy toroga lei mahaki marup singa punna jungle safari amakak chatlami hairiba journey si mahaki damaktadi manglan amagumani mathakta panjakhriba numitsigi dinner tawdrikan mamang haibadi chawrakna noidangi pung 3 muktaba swaida Sophia mahakna leiriba ten sidagi mapanda thoroklami mahak si washroom changninglami makoina leiriba mafam sidagi washroom si yama lapo iramde adubu Sophia amuk hanna mahaki leifam ten sida halaklamde horakpadadi mayamna Sophia se manak nakpa akoi bedada leiramgani haina khalame marup singna mahak pu kawrami KM ki staff sing nasu Sophia bu thiba horami tamna Sophia thiba gi mi masing si hengalaklamai mioi khana Sophia si lamnak laiba sana puraga chakhiba oiramba yai haina su khalame adubu numit kharani gi matung do fangliba potsak sing asina Sophia gi case amuk hena confuse ohelame Sophia gi mafi marol se sagairaga umang sigi tongan ba mafam kaya dagi fanglame fi mache sing asina taramliba mong se uraga thawoina mioi kharana tongan ba mafam sing de langthoklambagi mawong am sumale mahaki underwear si meter manga muk wangna u amagi mathakta pallaga leirame khwaidagi hena ngakningai oiba wafam amana igi dak amata fanglamde aduga Sophia gi haksang si sukfang fangba adum ngamkhidre mamai thangda mafam sigi authorities na Sophia se lamlaki sana chathokhiba oiramani khallaga mahaki case close tawsilame adubu hairiba case asengbagi sana oidoribara natragana mityeng changdauba wafam singda thawaidabadagi mahaki thawdoksi solve toba ngamkhidabra haibasini Sophia Kotsire 1994 ki April ki tang anida Netherlands ki Amsterdam de poki mahaki mapa mama gi mamingna Gerard Kotsire amasung Marije Slickerman kowi mahaki makhada machin manau ani amasulei Sophia bu khangba miyoi singna mahak si yamna smart oi migi marup thuno oiganbi amasung emotional yamna thuno oibi nupi amakhakni hairami Amsterdam Youth Theatre da Sophia sahi kaya mahi masing tamlame performing arts tangau jabi nupi amakhakni amasung stage ta perform tobasi Sophia na yamna pamjai adubu sum sakhalakpadagi Sophia na mahaki career si tongan belambi amakhak tawgi haina khalame mahakna firep lawami madudi medicine gi matangda tamduna matung tarakpada doctor ama oiba pamlame Sophia sports su yamna pamjai hockey amasung basketball si Sophia na yamna pamna sanai amasung Amsterdam gi maming leiba Wendell Park ta lamchen chen masu chatli soklising ani tara mangada Sophia masagi chahi kunmathoi surami amadi medical satra amasu oirame Bachelor of Medicine se tambal oseladuna Sophia doctor ama oinabagi preparation tawga leirame soklising ani tara mangagi Augusta Sophia Uganda da roklami mafam sida mahak lakpagi maramsi Kampala da leiba Lubhaga Hospital da Chayol Nepal gi medical internship tawnabani Sophia miyam gi mateng tawningbagi achoba wakhalol amakhak leijai mahak ki manglan si matung tarakpada tropical medicine da specialized tawbani larik tamatamna Sophia part time job su tawrame kaigumba kandana miyam da advertisement yenba aduga kaigumba kandana babysitting tawraga paisa tali Sophia ano mafam da chatpa amasung tongan ba mafam singi culture khangbasi yamna pamjarame masina maram oiragani mahakna Uganda da laknabagi firep lawkhibasi Uganda yoklaba matungda Sophia na mafam sigi punsi mahingsi yamna close oina yengba pamlame mafam sigi miyoi singa thengnaba pamlame amasung medical gi lamsida asengba genuine oiba experience phangmusu pamlame report ki matung ina Sophia hotna bikanbi nupi amani maram asina miyamna mahakpu yamna thuna masak khanglame mahak thabak tawinaba miyoi singna Sophia bu yamna thagatlame surgery tawbada mateng pangba delivery tawbada mateng pangba darka layoba tamda floor se sengduk tobe hak to matamda su Sophia se hekta yausali haizaning libadi hiram kudimakta Sophia se yawnaba hotnarame Kampala da Sophia se international student campus ta lei hairiba building asida Sophia ga loinena tongan balebak tagi lakpa miyoi taraga nithoi henalei satra gi punsi se yamna busy oiba punsi gi tangkak amani adu warga su Sophia na mahaki punsi se mikup khudimak enjoy tawga lerame tabna Sophia na Uganda se nungsiba phawba horoklame mafam sigi miyoi sing culture amasung mafam sigi mitfam hongma ngamnaroidaba fajaba sida pungaw ngawrami amadi yamna su pamlame masidagi hendoraktuna Luganda language ki wahi khara tamba horame Sophia na leiriba mafam sida mayamna ngangnaba lon singi manungda Luganda language su amani Sophia na lon se tambagi maramdi mafam sigi local miyoi singa
free oina wari watai tongnabagi damaktani Sophia mahaki family da nungtigi wari watai tawrami Uganda da mahakna kari tawi amadi kari tammi habasi loinamak family da tamlami local gi angang singnasu Sophia bu yamna pamlami angang kaya amana mahaki matung da toina innari Sophia se Uganda laibak sina kayamuk yamna sumat khagi habada mahaki laik laisu tambase loisalaga amuk hanna Uganda laibak ta lakani haina khalami mahaki punsigi saruk kharadi Uganda da laigi haina fawa khalami mapandagi yengbada Sophia gi punsi se perfect oiraba punsi amakhakni haina mayamna lawnarame adubu asengbagidi masi oiramde Sophia na masagi chahi 13 surakpada mahak se bipolar condition lai habasi khangba ngamlaklami masi kokki laina amakhakni amadi bipolar condition laiba kangusi yamna thuna makhoi mood se change tawi kaigumba kandana Sophia wakhal nungaina masasi king launa lay aduga kaigumba kandana ikhang khanghaudana wakhal wana laibasu yawi mayamgi support amadi hidak saraga bipolar condition laiba miyoi singsu normal oiba punsi mahing amakhak hingba ngami laina asina Sophia gi punsida achauba effect amakhak pirame mahak puning thijana senabiba amadi yengsenbagi darkar sulai Sophia da lairiba laina asigi matangda mahak imung manung amadi Sophia ga luna tinaba miyoi khara khaktana khangi khangdaba mina ayambane Sophia mahaki condition si hidak amadi imung manungi support na karisu thudokpa problem laitana hingli mateng anisina Sophia normal oiba punsi mahing amakhak hingnaba hotnaraga lai sok lising ani tara mangagi October gi tang 29 da mahaki internship se loibaga Sophia na khalami madudi mahak hauzik Uganda thadoktu na chatpagi ready oijadri maramasina chayol ani makhata na lai thakige amsung mafam sigi fazaraba mafam sing se chatlaga yengkhige haina ferep amakhak lawrami mathangi numita haibadi October gi tang 19 da Sophia amadi makhogi marup mayam si local guide ama tawraga safari trip amagi damak laklamni gari si local guide sina thawrame privacy na maram oiraga Sophia ga trip chatmina khiba makoi sing adugi maming simiyam mangda ngasi su haidokte group sigi trip plan si yamna chawrami numit mangani changna tongan ba mafam kaya amada chatobani makoi si Fort Portal Kidipo Valley National Park Gulu amasung Park Wasna chingba mafam singda chatlame mayam se chatraba matungda makoi aroiba panthungpham sina Murchison Falls National Park ni mafam se Uganda gi khwaidagi chawba National Park ni mafam si phazaraba pat kaya leiba amasung masing yamlaba lamlaki sa leibagi maming yamna chatli mafam sida nongsa samu crocodile hippopotamus na chingba sasing yamna marang kaina lei October gi tang 19 gi nungdin gi matamda Sophia gi team si haiba park asida yawraklame ihan hanba oina makoi se Victoria Nile Turel da hi tonglame masigi matung Uganda Wildlife Authority Student Education Center da laklame mafam sida makoi mayam si ahing leknaba plan tawrame Student Education Center si icham samba yum amagumbani mafam sida normal oiba cabin common area amadi mafam sida gi khara chatlaga washroom sulai mayam se magi pochai mayam se hangdoknaraga leirikan sida Sophia ahangba bottle ama pairaga toilet ki makai tamalaklame matam se midang wairam gi pung 3 makhai muktarame tamna numitsu mayum makai pangkhirame mafam sida leiba staff amana Sophia toilet ki manakta urame matam sida Sophia se kaigumba wakhal amada ungba malami amade Victoria Nile Turel gi makai romda yengduna lei haiba turel se kem sidagi fit lising ani muk lapna lei masina Sophia bu uba aroba mikup oirami matam khara leiraga lakminarba miyoi singna Sophia na thokribasi kuiman khre khalakpadagi toilet room da chattuna yenglami adubu mafam sidadi Sophia leiramde kem manung sinba thungna makhoi mayam na thirame ikhang khangawdana Sophia se manghirame mafam kaida su mahakpu thiba phanglamde lakminariba mayam sina Sophia se mangkhre haina khanglakpada minute 35 gi manungda mafam sida leiba local rangers ta pau pikhirame Sophia bu thiba hawrame adubu mamsilakpana maram oiraga thi humbagi thabakse awaba amakak oirame rangers na mafam loinamak thirame somdana Sophia gi marup mayam sina yamna tonganba mawang amakak experiment tawrame makhoina garida Sophia na pamjaba isai si hanjan thaba hawrame makhoina thajarami madudi kaiguma Sophia na manak nakpa akoiba du lairamba taragadi isai se taraga makhogi manakta soidana lakani adubu kanaba amata phanglamde wedangi pung mapan tarla fawba Sophia gi mari makhong amata khangdaba sida mahaki marup amana Sophia gi imung manungda call tawrame Sophia gi mamada nahaki nachanupi mangkhre hairame Sophia na Kampala da intern tawrikan maraksida mama se machanupi unabasu laki pau se tabada mama se pakhatlame wakhal yamna warame kudakta Uganda chatnaba sem sabalo shalame mathangi ayuk October gi tang 18 da Sophia bu thibasi hena kansalame Student Education Center gi rangers local police amadi military fawba search operation asida saruk yarame
थी हुंबगी मतमसिदा अचौबा क्लू अमखक फंगलमे सोफियाना पुरगा चटखिबा अहांगबा इसुगी बोतल से विक्टोरिया नाइल तुरेलगी नॉर्थ बैंक तगी फीट तरगा तरुक मुक चलगा फंगबा ngamlame अदुबु मसी फंगबा सिना अहेनबा वहंग कया अमा अमुक थोरकलमे बोतल से मफमसिदा कमायना यरोकलिबनो सोफिया मसाना तुरेलगी माइकैसिदा लाखिब्रा विक्टोरिया नाइल तुरेल से यामना किनिंगाय ओइबा मफम अमनि हाइना लौनै मरु ओइना नुमिदांगदना हेना किनिंगाय ओइरमे मफम से लमलकी सामारांग कायना ले अहुबदा मफम सिगी अथॉरिटीज सिंगना सोफिया से लमलकी साना अटैक तौरगा हलंबा याय हाइना लौरमे अदुबु तमतमना मतुंग तारकपदा फंगलिबा इन्फॉर्मेशन सिंग असिना मखोयना खलिबा वाखलसी लाले हाइबा खंगलक्लमे सोफिया मांगख्रबा मतुंग चौराकना पुंग निफु लेरगा हाइबदि अक्टोबर गे तांग 30 दा महाकी पोट चै खरा तुरेल खोंगबान सिदगी फंगलमे हाइरिबा पोटसक सिंग असि इसिंग बोतल फंगलिबा मफम सिदगी मीटर यांखै मुक चलगा फंगलमे फंगलिबा पोटसक सिंग अदुदि सनग्लास अमा खोंगुप अमा सगायरबा लिसिंग चपी अमा अमसुंग अहांगबा सोवेनियर बैग अमनि हाइरिबा बैग से सोफियाना कंपालादगी लैबने ख्वाइदगी ngakningai ओइबा वाफम अमना सोफिया की अंडरवेयर सिनी महाकी अंडरवेयर से तुरेन मपान दा होबा अवांगबु उगी मसा अमदगी फंगलमे रिपोर्ट की मतुंग इना लैमाइदगी मीटर मरी मंगा वांगबा मफमदगिनी अंडरवेयर फंगलिबसे अवांगबा मफमसिदा मतौ करमना सोफिया की खोंगाव मसा से लैरमलिबनो हाइबगी वहंग से थोरकलमे ख्वाइदगी ngakलिबदि उगी मसादा अंडरवेयर न लैरिबसि कनागुंबा अमना थवैना यालगा थंबगी मवंगदनी अंडरवेयर से यामना सेंगलमे अदुगा इसिंग सोटप खोटपसु तौरमदे इगी दागसु अमता लैरमदे फंगलिबा सोफिया की अतोपा पोटचै मयामसिसु मोटप खोटप अमता ओइरमदे यामना सेंगना फंगलमे मनाक नकपदुदा लैबा नापी मोंगसोंग मरक्ता सोफियाना सेटखिबा कटन खोंगावगी सगाइबा मचेसिंग फंगलमे सगाइरबा खोंगावगी मचेसिंगसि तोंगान तोंगाना मफमदा चाइथोकलगा लैरमे सोफिया की पोटचै सिंगसि तोंगान तोंगान मफम कयादा चाइथोकलगा फंगबसि यामना ngakningai ओइबा वाफम अमखक ओइरमे अदुबु पोटचै मयामसिदा इगी दाग अमता लैते खतनबा मुकनबा तौखिबगी ममीसु अमता उरमदे वहंग दिलेप लैतना अहेनबा कया अमा थोरकलमे अदुबु सोफिया की मतंगददि करिगुम क्लू अमता फंगबा ngamlamde लोकल रेंजर्स की मतुंग इना मखोइना अहानबा थीबा हौबसिदा हारिबा पोटचै मयामसे अमता उदे सोफिया मांगख्रबा मतुंग पुंग निफुगी मतुंगदा हारिबा पोटसकसिंग असि थोलक्खिबनि मरम असिना चिंगनबसे सुम हेंगलक्लमे मतुंग तारकपदा हारिबा पोटसकसिंग असि मफमसिदा मिवै खरना थवैना थममगा सिन अमा सेमगतनबा होटनरिब्रा हाइबसिनि थॉमस कोइन हाइबा नुपासि सर्वाइवल एक्सपर्ट अमसुंग इन्वेस्टिगेटर अमखकनि महाकना थौदोक असिगी एविडेंस सिंगसि यामना सेक्शन यंगलमे महाकी मतुंग इना सोफिया की खोंगावसि थांगना मचेत कखिबा मालमे खोंगावगी सगाइरिबा मोंगसि साने अटैक तौबदा सगाइबा सुकमान मालमदे मियोय कया अमनसु एनी पोसक अमदा इगी दाग फंगदबा मियोयबगी सादोंग मचेत अमा फावो फंगदबा सिदा सोफिया साने अटैक तौरगा हलंबा याय हाइबगी थ्योरीसि अचुंबनी हाइना लौनरमदे थॉमस ना मयेक सेंगना हाइरमी मदुदि सा अमतना फिरोल उ मथक्ता कैसु यालगा थमोय अमदि करिसु मोलहंदना पोटचै मयामसे तोंगान तोंगान मफमदा चाइथोकअगसु हुंदोकलमलोय थॉमस की मतुंग इना मखोइना फंगलिबा पोसक मयामसे थवैना सिन अमा क्रिएट तौनबा मियोय खरना तौबो ओइरमगनि हाइबसिनि अदुबु युगांडागी ऑथोरिटीज की दमक्तदि सोफिया साना हातखिबनि हाइबा थ्योरीसि मखोइगिदि यामना लाइबा वाफम अमखकनि अमदि सोफियाना मांगख्रिबसि मखोइना एक्सीडेंट अमनि हाइनासु हाइरमे अदुबु फंगलिबा अमति फंगद्रिबा एविडेंस सिंग असिनदि यामना तोंगानबा वरी अमनि हाइना उतली कनानासु लाउ खोंगबा तौखिबगी खोंजल अमता ताखिदे जंगलगी सागी खोंगुलना चिंगमसु अमता फंगदे केमदगिना तुवेल चटनबगी लंबिसिसु यामना खुदोंग थिनिया ओइबा लंबी अमखकनि सोफिया गुंबा फॉरेनर अमगिदि मफमसे फजना खंगबा नते महाकी दमक्तदि नुमिदांगी अमंबदा हाइबा लंबी से लांथोक्तुना चटपा हाइबसि सुकंगम ngamlaroidaba wafam amakhakni इन्वेस्टिगेशन से सुम मखा चथरकपना हौजिकति तम तमना सोफिया की मेंटल हेल्थ की माइकैरोमदो ओइना मिटयेंग थंबा होरकलमे ममांगदसु पंजखिबा सोफिया मसागी चही 3 सुरकपदा बाइपोलर कंडीशन लै हाबसि खंगमंगमलमे अनाबसिना मरम ओइरगा सोफिया की मुदसे कयारक हन्ना खुदक होंगलमी अमदि करिसु खंथदना फिरेप कया अमसु लौइ महाका लाकमिनखिबा मियोइसिंगना अक्टोबर की तांग 12 की स्वाइदा महाकी बिहेवियरदा यामना तोंगानबा खरा उबा फंगी हाइरमे सोफिया यामना वाटना तुमलमे सुकलेप लेपतना वा ngang lei athengba hing fawba tumduna lei camp fire gi manakta leiriba fampham singsi thuga yan khaiba tawkhibagi tangkhak amasu yawki hairame magi mawong se uraga group se lakminna khiba miyoi sing awaba haibadu oirame marup singna Sophia gi mamada pau phikrase hainarame adubu Sophia na yadabana maram oiraga mamada di pau piramde group asigi guide na lakliba mayam sigi environment si ingtha naba trip ki plan se change tawraga ing chik pa mafam singda
puba horame adubu makhui mayam si Murchison Falls National Park yauklo matung Sophia gi behavior da amuk hanna ahongba laklame handakti mamangdagi hena sathirame miyoi kharana sumna khallami madudi Sophia gi mental state asina matamduda masasi sonba amadi insecure oiba feel tawrambasu yai mahakna fatba miyoi amada thajaba thamluba oirambasu yai natragana mathanta mafam amada chalambasu oiba yai Sophia gi bipolar condition asina case asibu mathak makha olhalame kem sidai mapanda chatpa haibasidi normal oiba wafamni icham chamna adum khandokpa yai adubu khwaidagi chawba wahangdi karino hairaga mahaki potchai singse kamaina yamna strange oiba mawongda koichai chai thoklaga tongan mafam singdagi fanglibano haibasidi aduga matau karamna khanghodana hekta Sophia si mangkribano Sophia gi imung manunggi matungina mamangda sumaina amukta thokhiba leiti amasung Sophia bipolar nazaba taragasu mahaki punsi si mai thiraba punsi amakhakni haina Sophia na kaidawnungda khanbasu yaude hairame October 30 gi numidangda Sophia gi mama Murchison Falls yaroklame mahaka loinana Dutch embassy gi authorities khara su yaurame masigi matungdagi search operation si amuk hena chawthoraklame operation asida helicopter police amadi Dutch authorities na tharakpa drone gi team su yaurame yamna chawna search operation tawragasu Sophia gi langla langjina mata phangmangamlamde Uganda gi media house na Sophia gi pawsi matam khara di haplame adubu yamna thuna Sophia gi thodoksi lamlakki sana ohenbani haibagi maikesida oina onsan khirami amasung matam khara lairaga case close tawkhirami adubu Dutch gi media na thodoksi yamna pak chawna cover tawrami makhoina numittugi numidangda asingba kari thodok thokhi haibasigi matangda hanjan wahang tawrami Sophia gi mamana yamna laina mai thiri haina khalamde asingba chumbasa khangnaba mahakna Uganda da kulaktagi tadana laklami mafamsida chalaga masa mathanta investigation fawa tawrami aduga sarkarna fongliba reports mayamsida asweba kaya amasu mahakna puthoklami masigi matung sok lising ani tamapanda Sophia gi mamana yamna chawa clue amakhak fanglami Uganda Wildlife Authority gi thabaktagi potharaba miyoi ama mamingna Stephen Nayadruna yamna shocking oiba wafam amakhak hairame mahaki matungina Sophia mangba numisigi numidangda Sophia se atopa authorities ki miyoi amaga wari tawraga leiba thengnei hairame hairiba miyoi asina Sophia na karigumba amagi mateng hairakpada sukya yairamde khwaidagi ngakliba wafam amana hairiba nupasi authorities na fazana wahang pahang togibasu leite mamana Sophia gi matangda thijalaga leirikanda atopa maru oiba wafam amasu khangmangamlame Sophia na mangliba numidangsida Uganda Wildlife Authority gi nawna recruit tawraba miyoi chamri rom training camp amadalei hairiba camp si student education center sidagi chawakna kilometer ani lapna lei hairiba wafam si haurakpada kanana su hairakiba leite matang sida wahang amakhak thoraklami madudi training camp sida leiriba miyoi khudingmakki background history check tawkhibara natragana tawkhidabra haibasini numitugi numidangda makhoi mayam se loinamak camp da leibra leitabra haibagi investigation su ningthijana tawkhide Sophia gi fangliba potchai khudingmak DNA test tawnaba Netherlands ta thakhirame hairiba test asida masak khangdaba miyoi gi DNA su fanglame masidagi thodok ase masak khangdaba mina tawbani haibagi chingnaba se amuk hengalaklame kanana khangba kidnapping tawribra natragana nupi oibagi izat lauraga hatpi khraba jatla matam se sum kuselakpadagi tongan ba theory kaya amasu thodok sigi matangda lakpa horame sana hatpagi theory simadi miyoi kaya amana lale hairame miyoi kharana amuk Sophia si 12 da tasilaga siramani natragana umang manungda lambi lamuknaduna kudong thiba thoklambasu oiba yai hairame adubu theory sing asidasu wahangdi adum thoraklame kanana su Sophia na lawbagi khonjal takhiba leite mahangna chatkibagi khongul su amata phangde Sophia gi asiba haksang su phangmangamdabana mathakki theory si oithokpa yabagi chance su yamna nemlame authorities na amuk Sophia si bipolar condition leibana masana masabu manghan khrabaza la haina khaliba sisu imung manungna accept to haiba yaramde family gi matung ina Sophia mahaki punsibu yamna nungsiba miyoini kayanungda mahakna masa mathanda sijaba awafamda tahanbagi wari mamangda tawkhiba suklei leite hairame oiba yaba lambi ama sulai madudi Sophia masana aise manghalagi haibagi firepka lawkhiba jatla wafam sisu imungna oidaba thajaba yawadaba wafamni hairame Sophia family ga yamna close oiba miyo yamakhakni makhata na laik tamba masung mahakki career gi matangda plan kaya masulai maram asina hairiba mayam se thadoklamaga ikhang khanghoduna mangkhiba sida imung manung sumakok ngawrame imung manunggi matung ina Sophia na hojik fawda tamliba mai masing amadi achievement asida harauzarami amasung apen ba haibadu oizarame mayamna yamna ngangna khiba theory amana mahak se faraga yonthoklamani haibasini haiba theory si mi ayambanasu oithokpa yai haina khanarame
theory se amuk hena mapangal haplibasi karina no haragadi Sophia gi pochai singda atopa miyoi gi DNA fangba amasung pochai mayam se plan tawraga saithokpa man na fangba sini masidagi Sophia si kanagumba miyoi amana faraga pukhiba natraga na kemsida laiba authorities na mahakpu awa famda tahankiba oiramba yai khanarame Sophia gi pochai fangliba mafam sida mahak ne struggle tawkiba muknakhibagi mami amata uba fangde masina amuk thodok sida miyoi amadagi hena chenai habagi clue amasu pire Sophia se faraga atopa jaga amada puraga satkibagi oithokpa yamna chawna lerame khongi khongul amata fangdaba sina amuk chingna halami madudi thodok sida chenariba miyoi singsi jungle da leibagi expert oibata natana makhogi khongul su mataw karamna losan gani khangba miyoi sing oiramgani haibasini masidagi hendoraktuna authorities kanguna wari khara lochalaga thamba manbagi mong sumalame adubu mamangda panjakriba oithokpa yaba theory si chapchaba evidence phangdabanina hauzik su theory oina adum lairi hauzik phawbada fangliba information asidagi mayak sengna khangmangam lami madudi Sophia gi family na machanupi gi matangda pakhum amatang fangladi haiduna hotnaba suklep leplamde case asida Sophia gi mamana matung coin innerami maithire habasi mahakna sukya yajaramde macha thinabagi damak miyamdagi paisa gi mateng nirami private oina investigator neklame authorities ta lepa laitana pressure pirame mamai thangda sok lising ani taga mapanda Uganda gi public prosecutor na case asi amuk hana nauna investigate tawnaba order pirame adubu order pise habatani hamu oirame kaigino haragade matamdu da pitribi pumada lakiba laina laichat amadi sok lising ani kun mathoda leiba local election ani Sophia gi mamadi hanbalaite mahakna Sophia na mangdrikanda wari tawki haiba kemki authority nupasi gi DNA test tawnaba yamna kanna hairame hairiba test tawragade authority nupasi thodokshida chenadi habasi mayek senglani chenaramba taragana case gi achoba mai pakpa ama oidoribani hairiba case gi anoba update amakak sok lising ani kun mangagi jungi thada amuk laklame Michael ki jambu ko nupa amagi trial horami mahak se Sophia amadi makhogi group asibu lead tawriba tour guide ni adubu matung tarakpada khangmangam lami madudi Michael da tour guide oinabagi asengba license laite habasi trial gi matamda tabaktagi potharaba Stephen nasu statement pirame mahakna ni chahi khara gi mamangda Sophia se wildlife authority gi miyoi amaga ukhi haikibadu Stephen na kota wafam ama hairame madudi Sophia amasung mahaki marup anina student education center gi rule se thugairame makhoi ahumsi receptionist ki manakta yamna kanna isai tharga lai hairame makhata na Stephen hairame madudi Sophia se faklangda makok se shinjaba ui amadi napi singnang singsi mai thanabasu hotnaki mahakna yazarami madudi hairiba mayam se Sophia gi bipolar condition asina ohenbani habasi hairiba matamsida Stephen na Michael da Sophia bu hospital da pu amasung trip se cancel toro haibagi advice torome adubu mahakna haibasi Michael na lumna laramde masigi matung pung khaya lairagani Sophia na khanghoduna mangkribasi adubu Michael gi mathakta chathariba trial si Sophia mangkhibagi matangda nate atopa issue amagi trial ni ngasi su Sophia gi imung manung maru oina mama na machanupi gi langlalang jin khangnaba yamna kana hotnari wari tabiriba ichilinaw mayam gi matung ina Sophia da karama thodok thoklamba yai haina khanbibage asengbagi oina Uganda gi authorities na haikiba wafam Sophia se lamlakki sana hatkibani habasi achumbani khanbibra natragana kanagumba amagi khutta takiba oidoribra mayam gi oiba motsu comment da thambiramu aigi oiba wakhalonsu kitang thamjage Uganda haiba lebaksi yamna lairaba mafam amakhakni mafam sida miyoibana miyoibagi sadong sabagi wari adum tai Sophia se faraga nupi oibagi izat lobiraga chathokhribara haibagi chingnaba sulai natragana crocodile gumbada pijakhraba jatla wakhaldi mayam ama khanba yai adubu mayam se wakal khak oiraga hauzik sulaire masi haizaraga ngasigi wari se matang sida losinjarage thank you everyone